Amang sahi ki me hum de kising na mayum makai may thadana talak patiki Imphal East ki akam patalay ba Ideal Girl College ta hangwari le camp ta ngasi phawasang ki phamlori bamyang gi Lanjennabagi Awaba Kotringei Cyclone Remal gi Cheithengna Amuk Lanjennahalle Maroina Mori amdi Suzan Purtik Lanjellakpa miyam na lainari famsing ising na thumjilakpatagi Awaba mayongnari Idamasida Impact News ki reporter RC mangangsa amadi cameraman Taton namanakpumdagi kanama pawdam ama Manipur da cyclone remain maram orga misi minagi pau phangdrabasu hairiba sungba cyclone asigi saful maram orga churakhiba nong maram orga hauji haujimasu akam patta leiriba hokhiba mamang sahi ki me ahum degi thokiba irang adugi awa chaitheng nangduna mafam sida sangjafam lawduna leiriba miyam da su hairiba sungba nongju sina maram orga ka hena awaba khudungsa daba mayukna bagi phibam maduni hoji bangdu uriba sanglel asi mafam sida leiriba sangjafam lawduna leiriba miyamgi dumba sak thongnafam mafam madudani hairiba sumlaba nongju sina maram orga akam pat haina khangnariba mafam asigi maukhalaktuna hoji makoina lainariba yum aduga saksangoina sijanaba mafam tongan ba hariba miyam singna leiriba mafam sing maukhalaktagi hoji yamna achauba khudungsa daba awaba ma mayoknaba haure ima hoji hujuma yamna taicadana leire puktuk lupe mafam kanagi 이코기 가가세 폭tumtum에 호지 피론데기 사론데기 뿌라 툼메 이마 호지 우파이 레이트레 호지 까마이 똑도이노 칸데 마얌나 सरकार나 옌비라가 이코지 마팜 잡아다 똑비로 탐비로 아도 란젤에 호지시 뭉수 와레 코이 쿠동 차드레 바 가이게 농아이바 농아이타바 가리 파위에 기타 하비요 고양 구이나 고부 수마이레 수문공데 탐비도 고양 와레 마팜 잡아 나타이 작아도 뭐 이런 담도 할렘비오나 칼리 마고지 춤레닝데 샤한테 마루이나 숨로바 이싱 마콜락바 시나 마람 오르가 픽리바 안강싱 로이나 펌시데 레이리바 솔바 할라만 싱다 마칼 케야기 라이나 kaya polak kadra haibagi akibal lairi yamna maru oiribadi sumloba thokibe irang sina maram morga laifam leitabagi awaba leiringai cherek asida iseng thumjilaktuna hauji makchum makhoigi laifam leitabagi awaba asini adubu mioi khradi hariba mafam sidegi hongdongna duna topa relic pem singda hongdongna ba yauri impact news na hojik chatuna jengruba matamda palace compound leiba government music college ta hariba mafam sida akhoi wangkhai kendra peace committee na hangba dunba relic camp da mioi kunthraga mari manga romdi changjafam lawbagi wafam leiri hojikse akhoi hoi leibam ka do khuru yongna thumakpadagi hojiksigi dance college hariba mafam sida leiningai gi damakta dakpani mi kyamla kono jungke ya yoira lai mase mi je chaurangna dumakte khangde du mi 30 mu haibane dubo aina lai sigadi 32 ti sure ne di hai adu ina kauna dana palai tabagi kanu na kantor kanda adum ya di ya ningai sel lage na ma hai lan chenja ga ju akhoi je haidi yum oina lairabani na chenba chawagi puthok puchin gi awaba leiba kangu khara chundum le hongna hori anji kangau na raga leibam khangda dana adubu haji leining da ba moi mot lei thoning da ba adum lei bu nunga yung gi tap tan oi gra ba adu kangu duna hawjik mamang gi badminton gi moi gi community hall du da yaraga di lei thaningai oina ising pa ga changningai na tawdana khara dum leina ure aina moi kunthra ga mari mafam sideda ising chawgai roina na thungabasida tumham sabam khangdraba Irisa Singsina, a Kogi Peace Committee one Kendrigi, Relic Gamesda, Lengsel Lactona, Mogi Damak, Nominini, the Humid Oresu, Peace Committee, Makadigi, Sevato, Pongzavai, Peace Committee, Makadigi, Tagachava, Pongok Cherry. Sahi Amarom Hena, settled of Dunler, Miam de Adumok Masagi, Mayumni Kandana, Hojo Jumuku, Hongdoktana, Nongju Asida, Sing Tumlo Tumna Yam Awaba, Pibamda, Dumak Lady, Loina, Ojamando, Biriba. Haloriba nupi asina makutta batin paiduna changliba asi thaknaba ising gi damaktarni mafam asida khiliba isingna puthum thumlobe area asidagi thaknaba ising lawbugi adumba saruk uduni loina na hojik mangdu uriba tongan ba changlen sing haibadi lanjennarakliba miyamna leinariba yum sing asi hoji hojik makchu ka khudi makta ising thumjin duna yamna awaba phibem mayoknari sum hariba ka sing sida kari phibam da leibake haibadi su usarake Kangu khara dia topa khoi relief camp jingda moi changjapam lobgi pot khara adum chanabgi ba yaure adu khoji chanada buju mayam lai kari gamengi kan odum ngai dori bra chuala ga jung pham jidan lai dori komai to kone sigi pot se akhoi sida lai ba khoi mayam khara manar khana ising ching thongna bagi kan oma tawe ba sonda jenda tawga adu do lai hori ba singjina kamaina hai pot chai se khitang yamba kaino chahi ama hena leiselam ni imung gi oiba family gi oiba changde ya da ba poche myam leisen bani na adu myam da pulop thanga chatpa
ꯅꯠꯇ꯭ꯔꯒꯁꯨ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯥꯗ ꯂꯩꯔꯨꯒꯦ ꯍꯥꯏꯔꯒꯁꯨ ꯄꯣꯠ ꯆꯩꯁꯦ ꯍꯣꯏ ꯇꯨꯝꯕ ꯆꯥꯅꯕ ꯈꯛꯇꯪ ꯄꯨꯔꯒ ꯁꯤꯗ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯕꯅꯤꯅ ꯑꯗꯨꯒꯤꯁꯨ ꯈꯤꯇꯪ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯔꯨ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯂꯩꯅꯔꯤꯕ ꯀꯥ ꯑꯁꯤ ꯏꯁꯤꯡꯅ ꯄꯨꯡꯊꯨꯝ ꯊꯨꯝꯖꯤꯟꯕꯅ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠꯂꯝ ꯍꯥꯏꯕꯗꯤ ꯅꯣꯡꯃꯗ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯐꯤꯔꯣꯜꯗꯒꯤ ꯍꯧꯔꯒ ꯈꯨꯗꯤꯡꯃꯛꯁꯤ ꯍꯧꯖꯤꯛ ꯏꯁꯤꯡꯅ ꯊꯨꯝꯈꯤꯗꯨꯅ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯁꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕ ꯃꯃꯥꯡ ꯆꯍꯤꯗ ꯊꯣꯛꯈꯤꯕ ꯂꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯟꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔꯛꯇ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯂꯩꯔꯕ ꯃꯇꯨꯡꯗ 이싱 이싸우는 머름 모르게 해나 어와바 마욕 나락구나 mafam sida leriba haibadi lanjennahalle miyamda hena tangdu leitadaba wakhalonda nungaitaba poklakpa adumlaba kaya ama leri maram asina hiram asida manipur leigangna athuba matamda ming changduna lanjennahalle miyamna thengnariba khudung chadaba sing asi konabagdamakta yamna tung koina solution purakpa yaba adumba thabak thorom sing lokhallaga makhoi bu tangdu leitadaba phibam makhoi gi chap chaba mafamda lehenbagi tangai phadaba leri camera person Taton nomor pungguloina pagdum jariba arsimanganca Impact News Akampat.